NIA Manipur thokliba kanglupki laan asigi chap chaba wayel tourakkani thajaba ngamde haukiba me 13 da kangpokwi district ki manung chanba lailon baiphai khuldagi phakiba jeliyarong naga tarukpu yamna tamthiba mihat amada halamkiba thogdok asi hingcha yai tambagi sajat lichani miyoiba khunai gi mayukta chathaba crime amani loinana NIA Manipur thokliba kanglupki laan asigi matangda chap chaba wayel tourakkani thajaba ngamde haina mitei tribe union gi secretary organization takhelambam parijat maitai na thadorok cherol amana hairi cherol sin makatana hai India lengakna terrorist khutpu singna miyam mamangda ifong phongna chathan kiba thogdok amani tabada tu chunglaba thogdok asi chathakraba matungda India amadi Manipur lengak ki maikedigi karigumba chap chaba thabak amata lokhotaba sina takpadi Manipur asi India gi midengda makhoi gi lamdam amani haina lawde haibasi mayik sengna takli karigumba asigumba thogdok asi Pakistan dagi lakpa Muslim singna India gi Delhi Mumbai Bangalore na chingbada satharamba thogdok oiramlabadi India lengakna kari khalamgadage haina cherol asina hanglagli jelerong naga taruk hatpagi thogdok asi kana na matau karam sathakibano haibasi miyam praja pumnamakna ikhangda khanglabu wafamni adubo Manipur lengak amadi India lengak ki masing yamlaba security agency singna tha amarom thiba khangdana lei haibasi angakpu wafam amani asiguma makhalgi miyamna tabada tujungba thogdok asigi dhamak Manipur lengakna NIA da sinagani haibu wafam asina Manipur miyamna yagani haina khanbu wakhalol sidi yamna thina lanba midengni mamangda NIA na paikiba case kaya marum amagisu achumba langla langjin amati mari makhong puthokpa ngamdana leiri hairi